𝐍𝐄𝐖𝐒 ꯂꯨꯆꯤꯡꯕ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯃꯤꯅꯤꯁꯇ꯭ꯔꯤ ꯆꯥꯎꯊꯣꯛꯇ꯭ꯔꯤ ꯀꯅꯥꯅ ꯀꯔꯤ ꯄꯥꯏꯅꯤ ꯈꯪꯗ꯭ꯔꯤ ꯑꯣꯖꯥꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯑꯩꯈꯣꯏꯒꯤ 2025ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 16ꯗ ꯑꯩꯈꯣꯏꯒꯤ ꯊꯝꯂꯛꯈꯤꯕ ꯑꯦꯅꯤꯃꯦꯇꯦꯗ ꯁꯁꯄꯦꯟꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯄ꯭ꯔꯦꯖꯦꯟꯠ ꯔꯨꯜ ꯑꯁꯤ ꯂꯧꯊꯣꯛꯈ꯭ꯔꯒ 𝐍𝐄𝐖𝐒ꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠꯁꯤ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯅ ꯗꯦꯄ꯭ꯌꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ 2 ꯑꯃꯁꯨꯡ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ 2 ꯄꯨꯟꯅ ꯃꯤꯅꯤꯁꯇꯔ 5ꯁꯦ ꯋꯥꯁꯛ ꯂꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯅꯨꯃꯤꯠ 4ꯅꯤ ꯍꯦꯜꯂꯛꯑꯕ ꯐꯥꯎꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯅꯥꯅ ꯀꯩ ꯄꯣꯔꯠꯐꯣꯂꯤꯑꯣ ꯑꯝꯇ ꯄꯤꯕ ꯀꯩꯅꯣ ꯇꯧꯕ ꯂꯩꯇ꯭ꯔꯤ ꯑꯣꯖꯥ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯆꯥꯎꯊꯣꯛꯄꯒꯤ ꯃꯇꯥꯡ ꯑꯁꯤ ꯑꯣꯖꯥ ꯀꯃꯥꯏꯅꯗꯤ ꯌꯦꯡꯕꯤ ꯀꯩꯅꯣꯅꯤ ꯃꯤꯌꯥꯝꯅ ꯄꯥꯝꯕ ꯍꯥꯏꯕꯁꯤ ꯒꯣꯚꯔꯟꯃꯦꯟꯠꯅꯤ ꯒꯣꯚꯔꯟꯃꯦꯟꯠ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯁꯦꯝꯕꯗꯨ ꯂꯩꯇꯕꯗꯨ ꯑꯁꯣꯏꯕꯁꯤꯡ ꯂꯩꯈꯤꯕ ꯁꯤꯡꯅꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯄꯤꯌꯥꯔꯒꯤ ꯃꯇꯝ ꯑꯩꯈꯣꯏ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯑꯩꯈꯣꯏ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏ ꯄꯦꯟꯈꯤꯗꯦꯀꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯃꯤꯁꯦꯁ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯉꯥꯛꯈꯤꯗꯦ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨꯒꯤ ꯃꯔꯛꯇꯨꯗ ꯃꯤꯌꯥꯝꯒꯤ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯍꯟꯖꯜꯂꯛꯄꯁꯦ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯤ ꯍꯟꯖꯜꯂꯛꯑꯦ ꯇꯥꯡ 4ꯗꯀꯣ ꯃꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯝꯅ ꯍꯦꯁꯇꯤꯂꯤ ꯍꯥꯊꯨ ꯍꯥꯊꯨꯅ ꯇꯥꯡ 4 ꯀꯣ ꯍꯦꯛ ꯂꯣꯏꯕꯒ 5 ꯑꯗꯒꯤ ꯁꯦꯁꯟ ꯀꯧꯕ ꯈꯣꯠꯄ ꯁꯨꯝ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯃꯔꯛꯇ ꯀꯩꯅꯣ ꯂꯩꯔꯒꯁꯨ ꯆꯠꯊꯔꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯅ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯑꯦꯛꯁꯄꯥꯟꯁꯟꯁꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ ꯍꯥꯏꯕꯅꯤ ꯉꯝꯗ꯭ꯔꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯑꯊꯨꯕ ꯃꯇꯝꯗꯀꯣ within 2-3 daysꯇ ꯑꯗꯨꯝ ꯃꯁꯤꯒꯤ ꯇꯧꯕ ꯌꯥꯕꯗꯤ ꯇꯧꯔꯛꯀꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯁꯤ CM ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ 𝐍𝐄𝐼𝐒ꯅ ꯂꯨꯆꯤꯡꯕ ꯍꯟꯗꯛꯀꯤ ꯁꯔꯀꯥꯔꯁꯤꯃꯗꯤ ꯃꯇꯝꯁꯨ ꯏꯔꯩ ꯂꯩꯇꯕꯒ ꯂꯣꯏꯅꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝꯅ ꯗꯥꯏꯠ ꯌꯥꯝ ꯂꯧꯒꯗꯕ ꯌꯥꯝꯅ ꯑꯀꯤꯕ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯁꯦꯝꯕ ꯒꯣꯚꯔꯟꯃꯦꯟꯠ ꯍꯥꯏꯕ ꯇꯥꯔꯦ ꯂꯩꯔꯤꯕ ꯀꯩꯅꯣꯒꯤ ꯄꯤꯁꯀꯤ ꯄ꯭ꯔꯣꯁꯦꯁꯀꯤ ꯑꯗꯒꯤ ꯑꯃꯨꯛ IDP ꯃꯌꯥꯝꯒꯤ ꯏꯁꯨꯁ ꯃꯌꯥꯝꯒꯤ ꯑꯗꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯥꯏꯋꯦ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯗꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯣꯛꯆꯤꯜꯂꯕ ꯐꯤꯕꯝ ꯑꯃꯗ ꯃꯁꯤꯕꯨ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯁꯦꯝꯕ ꯒꯣꯚꯔꯟꯃꯦꯟꯠꯅꯤꯀꯣ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯩꯅꯣ ꯃꯤꯠꯌꯦꯡ ꯌꯥꯝꯅ ꯌꯦꯡꯉꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯏꯚꯟꯇ ꯑꯍꯥꯟꯕꯒꯤ ꯂꯤꯗꯤꯟꯀꯣ ꯀꯩꯅꯣ ꯇꯧꯈꯤꯕꯁꯤ ꯑꯩꯈꯣꯏꯒꯤ CMꯁꯤꯃ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗꯀꯣ ꯑꯗꯒꯤ ꯗꯦꯟ ꯀꯩꯅꯣ ꯀꯨꯀꯤ ꯒ꯭ꯔꯨꯞ ꯂꯣꯝꯗꯒꯤ ꯀꯩꯅꯣꯃ ꯗꯤꯄꯨꯇꯤ ꯀꯩꯅꯣꯃ CM ꯄꯤꯔꯦ ꯑꯗꯨꯒ ꯅꯥꯒꯥ ꯒ꯭ꯔꯨꯞꯇꯒꯤ ꯗꯤꯄꯨꯇꯤ CM ꯄꯤꯔꯦ ꯑꯗꯒꯤ ꯗꯦꯟ ꯃꯥꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣ ꯃꯌꯥꯝꯁꯤꯡꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯍꯣꯝ ꯑꯃ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯗ ꯀꯩꯅꯣ ꯃꯦꯖꯣꯔ ꯀꯝꯃꯨꯅꯤꯇꯤꯗ ꯄꯤꯔꯦꯀꯣ ꯁꯤꯗ ꯃꯤꯠꯌꯦꯡ ꯑꯃ ꯃꯃꯥꯡꯗꯒꯤ ꯂꯩꯔꯤꯅ ꯑꯩꯈꯣꯏꯅ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣ ꯇꯤꯚꯤꯗꯒ ꯅꯩꯅꯕꯗ ꯊꯣꯛꯈꯤꯕ ꯄꯣꯠꯁꯦ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯅꯤ ꯊꯣꯛꯅ ꯑꯗꯨꯝ ꯎꯍꯧꯒꯗꯕꯅꯤꯀꯣ ꯍꯧꯖꯤꯛꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯐꯖꯕꯔꯣꯝꯗꯗꯤ ꯉꯁꯥꯏꯒꯤ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯕꯗꯣ ꯐ꯭ꯔꯦꯟꯁꯀꯤ 12th centuryꯒꯤ ꯃꯇꯝꯗꯒ ꯊꯣꯔꯛꯈꯤꯕ ꯀꯩꯅꯣ ꯐ꯭ꯂꯨꯗꯤꯂꯤ ꯍꯥꯏꯅ 3 petals ꯂꯤꯂꯤꯅ ꯃꯅꯥ 3 ꯄꯥꯟꯕ ꯑꯩꯈꯣꯏꯒꯤ ꯊꯔꯣ ꯍꯥꯏꯕ ꯇꯥꯔꯦ ꯊꯝꯕꯥꯜ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯁꯤꯁꯇꯦꯝꯁꯤꯗ ꯗꯤꯁꯦꯟꯇ꯭ꯔꯦꯂꯥꯏꯖꯦꯁꯟꯒꯤ ꯐꯦꯗꯔꯦꯂꯤꯖꯝꯒꯤ ꯀꯩꯅꯣꯗ ꯉꯁꯥꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯁꯤ ꯑꯍꯨꯝ ꯊꯣꯛꯇꯣꯛꯄ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯒꯤ ꯃꯃꯤꯗꯤ ꯑꯗꯨꯝ ꯇꯥꯔꯤꯑꯕ ꯑꯩꯈꯣꯏꯁꯦ ꯉꯁꯥꯏꯒꯤ ꯌꯥꯝ ꯇꯣꯏꯅ ꯂꯥꯎꯅꯕ ꯉꯁꯥꯏꯒꯤ ꯁꯥꯎꯗꯔꯟ ꯑꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯟ ꯗꯦꯟ ꯅꯣꯔꯗꯔꯟꯒꯤ ꯑꯣꯏꯕ ꯀꯩꯅꯣꯁꯤ ꯀꯩꯅꯣ ꯇꯧꯔꯒ ꯃꯅꯤꯄꯨꯔꯤ ꯗꯤꯃꯣꯂꯤꯁꯟ ꯊꯤꯑꯣꯔꯤ ꯑꯃꯒꯤ ꯄꯣꯠꯁꯦ ꯃꯁꯤꯒꯤ ꯃꯃꯤꯗꯤ ꯃꯁꯤꯗ ꯑꯗꯨꯝ ꯇꯥꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯑꯍꯨꯝꯁꯤ ꯐꯖꯅ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤ ꯀꯩꯅꯣꯒꯤ ꯏꯀ꯭ꯋꯦꯜ ꯉꯁꯥꯏ ꯏꯀ꯭ꯋꯤꯇꯦꯕꯜ ꯒ꯭ꯔꯣꯠ ꯃꯌꯥꯝꯒꯤ ꯁꯦꯌꯥꯔ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯁꯦꯝꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯐꯖꯔꯕ ꯐ꯭ꯔꯥꯟꯁ ꯍꯥꯏꯕ ꯂꯩꯕꯥꯛꯇꯨꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯃꯥꯒꯤ ꯍꯦꯔꯤꯇꯦꯖ ꯑꯃꯅꯦꯅ ꯂꯧꯔꯛꯏꯕ ꯐ꯭ꯂꯨꯗꯤꯂꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯌꯥꯝ ꯇꯧꯕꯅꯤ ꯒꯦꯠꯇ ꯀꯔꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯃꯇꯣꯟ 3 ꯂꯣꯡꯕ ꯀꯩꯅꯣꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯐ꯭ꯂꯨꯗꯤꯂꯤ ꯍꯥꯏꯁꯦ ꯑꯗꯣ ꯑꯌꯥꯝꯕꯗꯤ ꯐ꯭ꯔꯦꯟꯁꯀꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯑꯣꯏꯕ ꯍꯤꯁꯇ꯭ꯔꯤꯁꯤꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯁꯤ ꯑꯐꯕ ꯍꯦꯔꯤꯇꯦꯖꯅꯤ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯇꯣꯟ 3ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯣꯡꯉꯤꯕꯅꯤ ꯃꯥꯒꯤ ꯄ꯭ꯌꯨꯔꯤꯇꯤꯒꯤ ꯑꯁꯦꯡꯕ ꯑꯗꯨꯒ ꯁꯣꯕꯔꯦꯟꯇꯤꯒꯤ ꯑꯃꯁꯨꯡ ꯇ꯭ꯔꯤꯅꯤꯇꯤ ꯍꯥꯏꯗꯅ ꯃꯇꯣꯟ 3ꯁꯤꯅ ꯂꯣꯡꯉꯒ ꯂꯥꯛꯄꯁꯦ ꯀꯩꯅꯣ ꯃꯁꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯌꯥꯝ ꯃꯤꯁꯌꯨꯁ ꯇꯧꯒꯦꯕꯒꯤ ꯍꯤꯁꯇ꯭ꯔꯤꯁꯨ ꯂꯩ ꯍꯥꯏꯕꯅꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯔꯤꯕ ꯐ꯭ꯔꯦꯟꯁꯇꯒꯤ ꯀꯩꯅꯣꯒꯤ ꯂꯩꯔꯤꯕ ꯍꯨꯔꯥꯟꯕꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯁꯦꯄꯔꯦꯇꯤꯁ ꯒ꯭ꯔꯨꯞꯄꯨ ꯑꯣꯏꯔꯣ ꯏꯟꯁꯔꯖꯦꯟ ꯒ꯭ꯔꯨꯞꯄꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯂꯥꯟꯐꯥ ꯅꯠꯇ꯭ꯔꯒ ꯃꯤꯅꯥꯏꯁꯤꯡ ꯂꯩꯕꯁꯤꯡꯁꯦ ꯅꯥꯟꯊꯣꯛꯀꯦꯒ ꯍꯣꯠꯅꯕ ꯍꯥꯏꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯁꯤꯗꯩꯗ ꯃꯈꯣꯏꯒꯤ ꯐꯨꯔꯤꯠ ꯑꯁꯤ ꯅꯞꯄꯒ ꯃꯁꯤ ꯁꯤꯝꯕꯣꯜ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯇꯦꯔꯔ ꯑꯦꯟ ꯑꯣꯄꯔꯦꯁꯟꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣ ꯁꯤꯝꯕꯣꯜꯕꯨ ꯑꯣꯏꯔꯛꯏꯅꯤ ꯍꯥꯏꯕꯅꯤꯗ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯤꯠꯌꯦꯡꯁꯤꯡ ꯑꯁꯤ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯨꯞꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ
ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯨ ꯑꯃꯨꯛ ꯂꯧꯒꯗꯕꯅꯤ ꯐꯅꯁꯨ ꯈꯟꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯔꯤꯕ ꯒ꯭ꯔꯨꯞ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯗꯤꯁꯦꯟꯇ꯭ꯔꯦꯂꯥꯏꯁ ꯇꯧꯕꯒꯤ ꯑꯣꯏꯕ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟꯅ ꯂꯧꯔꯀꯥꯟꯗ ꯑꯃꯠꯇ ꯑꯣꯏꯕ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯆꯥꯎꯈꯠꯄꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯃꯗꯨꯗ ꯂꯥꯛꯄ ꯒꯣꯔꯃꯦꯟ ꯑꯃꯒꯤ ꯃꯤꯠꯌꯦꯡꯗꯣ ꯃꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯅ ꯑꯃ ꯑꯣꯏꯔꯕꯗꯤ ꯌꯥꯝ ꯐꯖꯔꯦ ꯅꯠꯇꯗꯅ ꯉꯁꯥꯏꯒꯤ ꯇ꯭ꯔꯤꯅꯤꯇꯤꯗ ꯁꯤꯝꯕꯣꯜ ꯑꯣꯐ ꯁ꯭ꯂꯦꯕ ꯁꯤꯝꯕꯣꯜ ꯑꯣꯐ ꯑꯣꯄꯔꯦꯁꯟꯒꯤ ꯃꯥꯌꯣꯛꯇ ꯃꯅꯤꯄꯨꯔ ꯗꯤꯃꯣꯂꯤꯁꯟ ꯊꯤꯑꯣꯔꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯅꯣꯔꯗꯔꯟ ꯁꯥꯎꯔꯟꯒꯤ ꯕ꯭ꯂꯣꯛꯀꯤ ꯑꯣꯏꯕ ꯄꯣꯂꯤꯇꯤꯛꯁꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯒꯤ ꯐꯤꯗꯥ ꯊꯥꯕꯒꯤ ꯑꯗꯨꯒꯨꯝꯕ ꯄꯣꯌꯦꯟ ꯆꯥꯌꯦꯟꯒꯤ ꯑꯣꯏꯕ ꯀꯩꯅꯣꯁꯦ ꯐꯝ ꯄꯤꯊꯣꯛ ꯄꯤꯁꯤꯟꯒꯤ ꯀꯟꯁꯦꯞ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯗꯨ ꯑꯗꯨꯁꯨ ꯌꯦꯡꯁꯤꯜꯍꯧꯒꯗꯕꯅꯤ ꯍꯥꯏꯕ ꯀꯩꯅꯣ ꯇꯧꯋꯤꯀꯣ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯥꯎꯔꯥꯛꯅ ꯃꯤꯅꯤꯁꯇ꯭ꯔꯤꯁꯤ ꯑꯩꯈꯣꯏ ꯁꯨꯝ ꯌꯦꯡꯕꯗ ꯑꯆꯧꯕꯗ ꯆꯥꯎꯔꯕꯗ 12ꯗꯒꯤꯗꯤ ꯍꯦꯟꯕ ꯌꯥꯔꯝꯃꯣꯏꯀꯣ ꯑꯗꯨꯕꯨ ꯑꯗꯨꯗꯒꯤ ꯈꯔ ꯄꯤꯛꯊꯔꯛꯄ ꯃꯑꯣꯡꯗ ꯑꯗꯨꯝ ꯈꯔ ꯁꯦꯝꯃꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯗꯨ ꯌꯧꯅ 23 ꯌꯧꯅ ꯁꯦꯝꯃꯛꯀꯗ꯭ꯔꯥ ꯃꯗꯨ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯇꯧꯕꯗꯗꯤ ꯁꯦꯝꯗ ꯌꯥꯗꯕ ꯑꯦꯛꯁꯄꯥꯟꯁꯟꯅꯤ ꯁꯣꯏꯗꯅ ꯁꯦꯝꯃꯛꯀꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯀꯩꯅꯣ ꯃꯌꯥꯝꯁꯤꯒꯤ ꯑꯗꯨꯒꯤ ꯑꯔꯨꯕ ꯃꯥꯒꯤ ꯀꯩꯅꯣ ꯄꯣꯂꯔꯥꯏꯖꯦꯁꯟꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯇꯥꯡ ꯑꯁꯤꯗ ꯂꯤꯟ ꯑꯃꯇꯪꯒ ꯍꯥꯏꯅꯤꯡꯕꯅꯤꯅ ꯍꯥꯏꯅꯤꯡꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯛꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯈꯪꯕ ꯍꯩꯕꯒꯤ ꯋꯥ ꯅꯠꯇꯕꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯩꯅꯣ ꯇꯧꯋꯤꯀꯣ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯔ ꯄꯣꯂꯤꯇꯤꯛꯁꯀꯤ ꯀꯩꯅꯣꯁꯤ ꯃꯃꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯍꯦꯛ ꯀꯩꯅꯣꯁꯦ ꯄꯣꯄꯨꯂꯤꯖꯝ ꯍꯥꯏꯕ ꯇꯥꯔꯦ ꯀꯜ ꯑꯣꯐ ꯄꯔꯁꯅꯦꯜ ꯏꯟꯇꯔꯦꯁꯁꯦ ꯍꯦꯛ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯀꯩꯅꯣꯁꯦ ꯃꯤꯁꯤꯡꯁꯤꯁꯨ ꯍꯦꯛ ꯁꯣꯏꯕ ꯉꯝꯗ ꯑꯁꯣꯏ ꯑꯉꯥꯝꯁꯤ ꯈꯔ ꯁꯨꯝ ꯇꯧꯒꯟꯕ ꯑꯗꯨꯒ ꯁꯣꯏꯔꯤꯕꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯏꯒꯣꯁꯦꯟꯇ꯭ꯔꯤꯛ ꯑꯣꯏꯕ ꯄꯣꯠꯁꯤ ꯂꯥꯛꯑꯀꯥꯟꯗ ꯃꯊꯪꯒꯤ ꯃꯤꯁꯤꯡꯁꯤꯅ ꯍꯥꯟꯅ ꯇꯧꯕ ꯃꯌꯥꯝꯁꯤ ꯍꯦꯛ ꯂꯃꯟ ꯁꯤꯡꯕꯒꯤ ꯀꯩꯅꯣꯔꯣꯝꯗ ꯍꯦꯛ ꯆꯠꯄ ꯃꯥꯟꯕ ꯄꯣꯂꯤꯇꯤꯛꯁꯀꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯗꯁꯨ ꯃꯃꯤ ꯇꯥꯕꯒꯨꯝꯕ ꯇꯧꯕꯁꯦ ꯁꯤꯒꯨꯝꯕꯁꯤ ꯌꯥꯔꯤꯃꯈꯩ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅꯕ ꯇꯧꯕ ꯑꯗꯨꯒ ꯌꯥꯔꯤꯃꯈꯩ ꯍꯦꯛ ꯍꯧꯕꯒ ꯍꯥꯟꯅ ꯇꯧꯈꯤꯕ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯈꯨꯗꯣꯡꯆꯥꯕ ꯇꯧꯔꯒ ꯔꯤꯚꯦꯟꯁ ꯅꯠꯇ꯭ꯔꯒ ꯔꯤꯇꯥꯂꯤꯌꯦꯁꯟꯗ ꯃꯇꯝ ꯃꯥꯡꯍꯟꯕ ꯑꯁꯤꯒꯨꯝꯕꯒꯤ ꯀꯩꯅꯣꯁꯦ ꯌꯥꯔꯤꯉꯩ ꯇꯧꯗꯕꯤꯗ ꯑꯩꯈꯣꯏ ꯀꯃꯟ ꯏꯟꯇꯔꯦꯁ ꯑꯗꯨꯒ ꯀꯃꯟ ꯀꯣꯁ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁ mayam, particularly the most challenging one is the resettlement of the IDPs, IDP mayamgi resettlement and the peace process hariba anise. Aidi hojik che development se hoi tawudabani at part tawudadi priority should be given to issue income peace ko lasting peace ki foundation thonba trust building process yamna sanjhanba community representation like formation of community advisory board kumbase anoboina hajuki sarkar sinaga ai semanningi haidi manipur phur kunthra ga kano leire hai tari kunthra tarudin kunthra mapan bogi leire hai taragadi madu recognize tawtho akoina yengtho akanda magui representative among Toraga community advisory board kumbama thamaga kana muigi interest ko atopa station the bicameral system legislation ki karigi state tarukte India sanari ko adumaki oiba poti feasibility kari lege haiba mayam ju yengsin bi yai ko maruna fruit mayam gi represent tauba government ama haibase in the saigi kanaje MLA oina lakpadu kaktik natabida lower house kumba ama thambagi process ta bicameral legislature gumba jo masigi kanuga se ai khata honingi adu review tawningi atopa India gi state taruk ta chali bidu kamai toino akoi sidana kamai purap yai but tangai phadana akoi community advisory board kumba haiba tarika furu hek lairiba manipur khundariba political society amagi state asidis khundariba furu mayangi akoi representative yauba advisory kana board kumba sarkar amsak phadana khanga kanda ko koina kana hariba mayam singa se community ethnic wise kanogi kana se tawningi aduna siguma afabam yam question haiba hojik lairiba leadership si koina dum thajaba thami maramaduna kai athu matamda magi ministry expansion tawrakanda magi oiba priority huji akole thamjakiba kai peace process and then resettlement IDPs ko sigumba mayam representation of the communities sije amthuna ahamda ai paikhalakani na khalli ko